Yan hanamagtada mangan media bu yeng biri benung si jaraba Kristagi sinau sing puna makpu mangan media ye host hoijari ba nobo kumar ke samni kut ona kurum jari ngasigin milasda mangan media na tatharpa Nahasinggi Aphaba Khonjel haine mingthon jaba thorom masigi numit kunga ma thoini surupgi numit asi mapui mon ko de pibire asi phama mapui mon ko benung sibidona adukimatik mapui mon pangbi haibse kuina uzai Manipur ima lebaks da mapui bungo ge lebak soidana laklagane hai bisa koina thajai ing thaba haro bu nungai ba yai pho puna mangna thallagane koi thajai maramde naha chin ngasi midi pausun dokle mapui bungo wai na hai naha chin na paus dokani hanubi hanubana tum mamang mang mang do legane hai naha chin na paus dokani hanubi sangnam mang mang do legane hai bi bane maramudra ngasi kin milasida ekoi Yamna nuwaira ba ningti jara ba namila sida mangan media na saduk saba Nahasinggi Aphaba Khonjel da ngasigi nimita yamni kai khumna jari ba maitai Presbyterian Church Synod ki hoje udima Presbyterian Youth Fellowship MPS ki secretary na thodang pubiri ba ikai khumna ba matik charba TS Wanglen dagi ibong maki Wapaogi mapu ibona Sebok sing Thabagi Maong patang sida opong nopigani hojikti koi ikai khumda matik charba ozagi khuta matam asi sinajage ikai khun matik charba oza Wanglen na matam lobi sevda koi video si khrak nuai tam malai koi ngata ngai minar si em okay hojikti koi ikai khun matik charba oza Wanglen matam lobi Tabroja. okay tai hobiro Sorbo hanbada rawu pungkok sugolo ne aran pungkok sari asigi yamna phajaba yamni thi jaraba matam asida mangan mediana Nahasinggi Aphaba Khonjel da busu mata mangasu henai dan rawu sari media busu matam supra Jesu Christ ki mangaladu mangan media da thungbu isenu haibasi haijinbni luna mangan media sibu yengbiriba pastor sing islinau sing oja sing pumna makusu Jesu Christ ki mina thoido hindong nei kai khumna bauchari aikhoi ki program si matam sikhartien banina khoi isor ki wahairom da yenana ba thorang tausi aikoina khangbugumna October tha asigi hal hanba numittagi haiba tare mathang Nahasinggi Khonjel koina taba phangi isorgi wahai mathang aikogi thakta thungduna ngasidi kunga mathoi suba numit asi phawbada Nahasing aikogi thawai da hena pangal phanglakli haibasini ngangi matamdasu koina khangkhibagumna Jesu Christana Sebok khandokpa Sebok khanbagi matang ikoina taminaki yamna phajarba wishing aduga ngasigi numitta mangan mediana aigi phamda pibi badu Jesu Christana Sebok sing Thaba Maong haibasigi matangda ko yengminnagadabadu oire maram aduna aikoina ngasigi numitta yengadabadu mathipandu amagi pada amadagi taraga manga aduga lukpandu taragi padu adagi taramathoi aduga taraga thret lesiore hoji sidi isoda
Pangan Nasi, Sword Sanjan Nasi. Thozal Haber Matic Sor, Hingby by Sorigun, Hapung, Pilate, and Harrow Pondoxari, as he is saying Labamikupung, Maktadan, and I could on a Pangan in a begin Kaluvin, Pilate, and a Tagat Sabani, Mangan Mediana, Sandoxer, Liverpool Gam, Matang, even on a Pambi, Dunasi Punja, Sipo, even on a board, we were not the Tagat Sari, as he in the midday with Hawaii saying, and I could take that board in a view hiding Prarthana Sikasabani, and see Yauriba, Puna Makimataka, even with Hawaii saying board in a view, you can answer the way side laying Puna Makus, you won't have a season of the Jesuna, Sebok, Thaba, Maong, as it Yamna, Fataba, Yamaru, Hoji, Christian, a coin at Togadaba, Itodang, died Tamani, Hivasi, Halham, the day, Pondoxage, Masida, Matipandu, Amadaki, Taraga, Manga, Power City, Jesu Christagi. Net si katang moite mem wab sul wang ngai min si net si katang problem ne male yang pun bakta ikai punna ba mati mem gi prashna mateng pangmina bini singjen net si katang film ya do male Napi gani net si katang problem ore kari ore basu mayang na khajitang awa khang laga tang nana na ba thau tau si khang bu na ai ba mati pandu amadagi na tanga phaw si di Jesu Christ gi miron gi matang dai khoina uba phani aduga Jesu Christ na Sebok Thaba gi matang dai khoina makhum asid kaya uba phangde adubu Jesu Christ na Sebok Thaba gi matang asi kaya udabu orbasu isona Jesu Christ bu malem da tharak gi matang asi ai khoina magi mi singda pau thandung na ba thaba mawong asi di mafam asi da mayek seng ai khoina uba phang hai riba Matipandu Amagi Pada Amadagina Taramanga Pawasidi Isona Jesu Christus Malenda Langnana Naba Maki missing Thaba Maong do Masi Aduga Rumatam da Pandukari Togi Pamasida Isona Abraham Bukan Age Hasi going make saying Masida Ubufan Madudi Aina Utpiga Doriba Lamdutana Naraiba Kadokuna Nahaki Mari Mata Amadi Napagi Imuni Haina Lady Bapuna Mapu Duna Satlo Haina Haiba Genesis Pandu Amasida going make saying Madu or Badi Masida is solely a Mishalama Abramu Hariba Mapamasida Tabani Harrison. Carry the Makta Abramu Mapamasida Tariban Harabadi is Sorgi Mankraba Mahaki Kusem Oi Krabasing as it Kanana Nabagi the Makta Hariba Abramu Sibu and Tabani Harvasi Maxing Masida Ufa. Aduga I go in a move Samuel Bandu Taruasi the Ecoin Ziengo or Badi Samuel Pandu Tarataruasi the Kari Labaki Haina Munna Wakan. Fazana Bible is the Yangu Matamda, David Kimatanga si Quina, Masida Maxing. David the Madubu is Sona Mahasi Thabage Hivadu Equini Yangur, David Percy, Ani Subuning Toina, Israel Git, Ani Subun Toina. High river David is Isona town Wiki.
ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯊꯥꯎ ꯅꯣꯏꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯏꯁꯥꯏꯟ ꯖꯥꯇꯤꯁꯤꯡ ꯑꯁꯤꯕꯨ ꯀꯜꯂꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯏꯟ ꯖꯥꯇꯤꯁꯤꯡ ꯑꯁꯤ ꯁꯦꯟꯅꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯁꯤ ꯏꯁꯄꯦꯟꯒꯤ ꯑꯅꯤꯁꯨꯕ ꯊꯥꯎ ꯅꯣꯏꯕꯤ ꯐꯪꯉꯤ ꯏꯁꯣꯔꯅ ꯁꯦꯝꯈ꯭ꯔꯕ ꯃꯥꯒꯤ ꯖꯥꯇꯤ ꯑꯃꯕꯨ ꯀꯟꯅꯅꯕ ꯑꯆꯧꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯗ ꯑꯩꯈꯣꯏꯅ ꯃꯊꯪ ꯌꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯄꯥꯈꯣꯟ ꯇꯔꯛꯄꯁꯤꯡꯒꯤ ꯊꯕꯛ ꯄꯟꯗꯨ 7 मैम ngapigani ngasi se net ki film se khara koi manipur pum ge net se khara ngai te duna yengbiri bang miyoi ba koi gi leiri ba thawul tawbiri boza simpuna mangna ngapi na ban lu ni singjore koi net se puna makyo na studio gi su net se khara ngai te duka puna makyo na studio net se khara ngai tabi maram na ni मैम ngapigani mangan media na sudok cheri ba Nahasinggi phokwa khonjel ngasi nimita Jesuna Sebok thai mo ngasi koi yari makai koi yam galo na tamina gadori ne do chanbiduna ngaktan koi YouTube te yengbiri mungsi bisna singpuna mak koi ngaktan warbusuana ngaimina se ngasi gi topic asyamna phajaba topic amane do net se manipur pumbogi nong ta khibana ra khangde koi net se amba nongaite maramaduna nungsijara bisna singpuna mak mangan media gi makki te gi ngapina ba mayam da luxury koi athu matam da koi gi speaker se koi net se yada male hana khale na province of Krista na mahaki Sebok sin Thaba gi Maong si karmain to no habadu koi buji population mangamde maramaduna yingiri bureau punamakna ngak wara suwan ngai bina buni sinja koi studio so crap problem sing sin internet si problem lay maramaduna mangan media bu ngapina ba mayam nolok na sinjori koi soidana changlak kani hana sa tawsi koi gi speaker se loina na mangan media na sondok cheri bang si kulma thoini chanban mila se heng kuni thoi suban mitadi ko yam na ha wi rivi ko gi miss debla sandam degi moma ki upau tabi gani mem puna mona pratna loina na ko media na sondok saba thorum si mieng tabi na ba sing jaring bani ado loina na mangan media na whatsapp ki through da koi yam ten ba pung hai amagi koi mangan radio gi program ama sondok chana ba thalang tauri online da madu sumaya puna mona suya binana ba madita binana ba mayam da luxury share to binana ba loina mangan media gi dom persona to bir nungsi bisna using puna mapu mangan media ni kai kumna buchori ado ji pa se koi speaker si koi sida uzabada di koi sangpa laitri adana yingbiri be YouTube te yingbiri ba live yingbiri bisna using puna ma koi masigi asugum laba yamda fajarba topic asi koi ngaktung ngai mina kise kargumba nexina kargumba yadaba orabadi ko mayam da dum yadre haina ko haiduk chage speaker chicken honorary ana satawi soidana chang kan ana satawi maramaduna ko mathang ko gi mayam da pithok sabagumna 30 days ki di ko program pithok sagrabani was another 15 days ki ko program ko mayam da soidana thadok saragani ko yawi speaker singna ko mamang da yawi haina waru bigano da ko soidana ko speaker singi da matam pijar kan do yam nungai jari badi for that 14 location jaga da bani ko program se 13 da koi mangan media ki debate ma koi source and state have ki debate nam pang thok nam tharang tori mayam palamak sir somebody state government ga search committee le nabi matang search and politics hetuan tongan hiram kaya da koi debate nam ta godori asi punamak se koi punamna so ya bin na ba tanda sa psloro kum sa psloro ga mayam da haiduk sabani
ꯑꯗꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁ꯭ꯄꯤꯀꯔꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁ꯭ꯄꯤꯀꯔꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯪꯉꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯌꯥꯎꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣ ꯔꯣꯕꯤꯟ ꯇꯥꯕꯤꯔꯕꯗꯤ ꯑꯝꯇꯪ ꯂꯥꯏꯟ ꯂꯧꯕꯤꯌꯨ ꯆꯪꯉꯛꯄ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯝꯇꯪ ꯂꯥꯏꯟ ꯂꯧꯕꯁꯤ ꯑꯣꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁ꯭ꯇꯨꯗꯤꯑꯣꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈꯔ ꯂꯩꯌꯦ ꯑꯗꯨꯒ ꯑꯣꯗꯤꯑꯣ ꯇꯥꯕꯁꯨ ꯂꯩꯌꯦ ꯇꯥꯗꯕꯁꯨ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯕꯤꯔꯛꯏ ꯑꯗꯣ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯃꯤꯅꯤꯠ ꯑꯃꯅꯤꯗꯪ ꯂꯥꯏꯟ ꯑꯃꯇꯪ ꯂꯧꯖꯒꯦ ꯑꯗꯨꯒ ꯆꯪꯉꯛꯄ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯂꯥꯏꯟ ꯂꯧꯔꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯆꯥꯠ ꯇꯧꯕꯤꯔꯛꯎ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯆꯥꯠꯇ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯣꯀꯦ ꯌꯥꯝ ꯐꯖꯕ ꯇꯣꯄꯤꯛ ꯑꯃ ꯑꯩꯈꯣꯏ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯧꯖꯔꯤꯕꯅꯤ ꯑꯣꯀꯦ ꯅꯦꯠꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦꯍꯦ ꯃꯥꯏꯁꯦ ꯑꯗꯨ ꯆꯪꯉꯤ ꯍꯥꯏꯕ ꯉꯥꯛꯇꯪ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔ ꯄꯨꯝꯅꯃꯛꯅ ꯉꯥꯛꯇꯪ ꯉꯥꯏꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ Okay, thank you, bro, thank you very much. Okay. Conclusion part pudi mem tamina kisi YouTube tel link bi live link bi sinim sinna nusijara bai sinna punam posui kai kunda buchari men thakar pongdok sari mangan media mayam gini mayam da pratna toli pana ibu maki board phangal lei jabani maram badana khoi gi net ki famous se uzi phawi ona di khoi ya bola itri adana khoi maktang ngai mina kise kai gumba ya da bor badi khoi program se dum khoi bayam gi tung sabi matung ina program sinna gani asini bidang se Okay, khoi sanction la adu kai gerso last oina met yada banina wahi khara hairaga lotion na bai khoi dum thrang to jagani neng ngakpi gani khoi net singa sigi khoi nong khat khana ta ke bas number moiraga mai lak to jaga su yawi du go problem nei begini imit to jagre soidana changa kani sa to me okay adu my audio si connection tori audio si connection tori audio si changma ngamdri okay video de jangaga audio si changma ngamda leiri em war sun hang nai binam chingjori okay aruiba khoi gi changbire aduna khoi yam thagaturi haro phondokchari khoi changbiraiba ojase hoi makhata bisi ala dum net sungai tabanina kelapna okay thank you yam nungaijai net si khara khazik awa mayo nadi kari orabasu yam tenba maongda aigoi haidokna number thorang tawjage aina haigibagumna mamangda aribu warenabasingda isorna maki missing asi kanana nanobugidamata thaki asi ko maximum maramdi abraham tuna hairiba magi missing adu kanana thaki baduga david na isain atibu kanana bugidamata ani sugani thawna asigumba aribu and ikoina damrum ugo marmaduna maiso kaya thadukuna maki missing asi kanana bugi thawrang asi suna sokki kan hona bu mioi haibasing asi mapung phadabadagi isorna maki thawrang asi mapung pharangna david amadi abraham gi machanipa Jesu Christ isor masamak asi malen khudakhi haibasi koi Jesu Christ na malen khongdarakpa matamasa mahaki missing asi kanana bugida man kai thabak paikhalagi thorang langkha da haibasi ko yeng orabati mahakna maki sebok sing asi bu mahakna khandorakhi sebok hangna khonjel haibasi
Sebok Khonjel matam masia mahangna ani thong khadokpasi koino Bible da ubo phang ani thongna hairiba sebok sing si thabagi matang asi koina masida su mayek seng ubo phang maram Jesuna sebok thaba maong asi koi amtang yeng karam da hairiba Jesuna sing thariba hairiba koi telap maong da nasi nuai tabni na telap maong de yang ba thaurang to ihal hanbada Jesuna magi sebok sing thaba maong asi anaba singbu phahallu hell and sick haibadi Jesu Christana sebok thaba si irai laina icham chamna thaba nate anga matik ka loinana hairiba sebok sing si thai mata gun ugi haibadi panduk taragi pada mapal aduga mathi panduk taragi pada taretagi nipal si nek sing u phangi madudi anaba singbu phahallu asiba singbu hingat hallu kustum singbu seng hallu aduga butchang singbu tangtho haina hairiba isorgi waisina mayek seng masida u phangi marmaduna hairiba si isorna hairiba sebok sing asida pangal pinagi hairiba sing asi tawiyana nabugi damakta maduna hairiba pangal si sebok sing asina puraga anaba sing phahale but singbu na makhoi makha pole haina Bible asi mayek seng na lukpandu taragi pada tara tare asi de koina ubu phang ani subuda koina yengba yabasi yathang piba lamjing piba haiba sing Jesuna mafam asi da pi riba yathang asi munnai koina yengbo rabadi lukpandu taragi pada mari degina nipal aduga mathi pandu taragi pada mapan degina tara asida mayek seng yauri madudi sana lupa tengau puganu lami dama payu kau purit ani kugrang natraga saisu langanu maram di thabak suba mina magi sindak matiyan masa koin maram di Jesuna thariba magi yathang asi yam maru ba karina ni mana chiba si rana ithaba nati mahang na thari basi mahaki apabu wapawsi uduna mang kharba thawai sing asi kanna bangam koi mathakta pawsi haina nana thaba maramna hairi pot asi chatna nana bagi damakta na koi darkar oi pot adu isona na mati pandu tan kun aga ma thoi da sui koi na mayek sing ui madudi kani kari no haraga aina kari thakani natraga kari chekani haiduna langkap na utna mak nang nathakta haina sida sumayek ne koina u phang ibon mahang na ikoi da makta punsigi maramda fajana khanbi fajana ningbi tawgabu ikna ibon mahak mangonda pungni basi maru oi haibasi matini aduga sebok sing thariba icham chamna thaba nate maramdi makhoi thabak suna nanaba manai tananaba thaba nate isorgi aphaba wapau sing asi mi singi mathakta mang kharba israel singi mathak hairiba sing asi amuk anna isorda lakpa yana nanaba thaba maramna isorna madugi awa potum maduda thengnagadaba pot punama hapchin bigini haina masida ubo phang aduga ahum subada ikoi amuk yengsi kaisan singi marakta thabani hai kaisan singi marakta thabani kaisal haibasi yamna sahin chaba yam tamthiba makhal laman hairiba singa sigi marakta yaw macha amagumna koi bu thabani haina lukpandu taragi pada ahum asidi koi no ubo phang aduga mathi pandu taragi pada tara taruk tasu hairiba si gumna ikoi no ubo phang maram maduna aikhoina khangi madudi yaw haibasi yamna tamthiba sahin chaba sakhalamani kaisa yamna sahin chaba sa makhalamani hairiba asigi marakta yaw ma changba haibasi makoi marakta karisu natti adubu sahin chaba kaisangi matawgumna mangba Israel macha sing haibadi anno Israel hauji ki matam da hairaga nam aikoi mioiba isod gi lapna leithaba sing asibu hairiba sigi mathakta
yaw macha amagumna aikhoibu thaduna makoina fattaba isor wakhan yawdraba pukning sengdraba amot patana thallaba adugi marat aduda isorom da mai lerak pa yana nanabagi damakta isorom da pukning hongba yana nanabagi damakta makoi gi marakta yaw macha amagumna aikhoibu thabani haibasi ngasi gi nimitta Bible asina phongdok aduga Bible asida aikhoina yengbi yai madudi aina Bible asida masida aikhoi basi haibasi mafam asida mayek sengna aikhoi khangi madudi pausing asi tuson mansonana mapangan sonna leiba oirabasu masigi mathakta isona matik mangan pina biduna pangan pina biduna thauna hapiduna haibtare taibang ange amot pa phatraba huran chithidana thallaba marak asida isona madugi tunga pangan ga loina na piduna haiba mioi singasi isorom da amuk halaktuna isor khangjaratuna isor injaba yana na baginamta aphawa pau puduna haiba yaw sing Sebok Haribini Hibasi. Maram Maduna, Equina Masida, Munna Yengbi Yai, Pukning Hongakpa, Hibasi, Isorgi, Aningbani, Adubu, Masigi the Makta, Pukning Honglak and Anabak the Makta, Tabak Subadi, Yaw Masa Uriba, Equini Hibasi. Maram Maduna, Hibasing a Sigi the Makta, Equin prayer, Kanaka, Mari soindadi haina aikoi wo tati asi mapu ibungona sembi bani maramdi mahaki aningbadu mapung phana nanabagi damakta adubu mapu ibungo isorgi aningbadu makhoi koin ubu phangdi haina masida ubu maram maduna hai Isordagi ubu phangdaba asi karino hairabadi matam maduda Israel macha singina kalmi Israel macha singam kanjina ba metsayama makoi marakta thunglagi hairabasi makoi asan hai asasna du makoi ne leidingai marak aduda metsayaduna makoi marak aduda thunglaba kandadi mahaku tati dawne to wi ki mahaku on ri mahaku yamna tam chi mo hat lakna bi ki adugi matungda haiba mesa adudagi makoina thapna laiki haibasi marmaduna haiba mesa adudagi haiba miyoi singa sina thapna laiki gi marna isona madu singa du amok isor halakpa yanana nabgi damta mapui bodamu changlakpa yanana nabgi damta haiba mangkhaba anova Israel Mangraba Anuba Muising, Bina Nava, Thaba, Kishani, Maraka Equasi, Haydn. Marmaduna Equina, Sona, Jesu Christana, Salam Dai, Jesu Christana, Taibang Palasi, Tadu Dai, Matam, Matipandu, Kungenipan Pada, Taraga Mapan, they can Kun Powasi, they couldn't Wupang Madudi. Nakoina, Taibang Pan Puno Maktasatuna Aphaba Sando. Mapagi Nipagi Amasung Tawai Sing Bagi Ming the baptized to Aina Nakoida Tambi Kibasing Adu Makoida Kangalu Aduga Taibang Pan Bagi Aruga Pawa Maga Loinan Lay Hain Masida Egoin Uwapangi Maduna Taibadi Karino Harabadi Jesu Christana Aikoi Gipunsia Sida Aikoi si Loina Duna Asum Lay Haibasin Aduna Aikoi Ito Sikarino Haibasing Asigin Tahangbiya Equig Ito City, Taibang Pan, the city lay Traba, Kaisan, Mato, Woman lay Traba, Tiraba, Mio, the sing the city, Marakta, Mako, Bong, and is so Wahi, Mako Tungan, but it's only a Khonjel, Motan, Boycon, Satpa, Equina Madugi, Thaba the Pai Cat Pasi, Havashi, Nasigin, and Pongox and Badin, Matamsi, Yam the Lake Tavanina, Cartensin gave Aduga, Hi, Basi. Ningsing ay madudi awaba khangna nanabo si thabani maramdi isor gi phabo pau sandok pai sarai banati taibang pan ki kaisan gi marakta leiriba phibam leiriba mawong mato sida isor gi chumba pau pu ba hai si arai banati ekoi taibang mi singi marakta ekoi thengkang kaya awaba mayok nei aduga ani subada saitan ga ekoi ga lan thengna tuna awaba kaya mayok nei
masida aikoina pangal lama phangjai madudi kari no Jesu Christana aikoida matam chuppada loina duna lai haiba sin maduna aikoina masida uye madudi mati pandu taragi pada kungani thoyasida aikoina yengborabadi masida thaunama isona Jesu Christana habe kari hapki hairagadi aigi mi aigi Ming damakta mi pumna magna nakhoibu tukat jagani tawingum sum aroiba phawba khangwa mahak adu kanbigadi masi yamna phajaba wahai mi singna aikhoibu tukat jagani adubu aroiba phawba isorgi damakta khangiba adu kanbigani haina masida uba phangi maram aduna tension jaraklabada aikhoigi pakhon chatpa punsi ama oina khando khaba aikoina ngasigi numitta kari tawba yabage aikoina kari khonaba yabage haibasini ngasi di aikoi naha aikoi yamna chokthuk cheningai oiba thaba aikoi phangjare maramde aikoida ngakpi senbina naba aikoi guideline pina naba aikoi gi an kaya marom aikoi gi thakta leire haibasini ngasi maksu aikoi naha aikoi asi Mangan media na Nahasinggi phambak ama thabiduna Nahasinggi thauna hapiba matam asida aikoigi punsi asina hauji Jesuna thariba Sebok sing thaba Maong asida karam pibamda yaugada gi ngasi koi wakhal tawbasi haibasi entelaba pumda mayamda phongdok janingba message adu osinu isona koi mayamgi mathak boktibi bosu amen Yam Tagachuri Hara Pundukchuri Koi the Sorna Pur Marankaine Koi Pibire Nasigi Numida Nasida Koi Yamnaha Wediba Koi Ikai Kundumatik Sarava Maitei Presbyterian Shinglup Sunot President Trust of India Gi Wasima PUA MPS Ki Secretary Vidiba Koi Nushijaraba TS Wanglen Metena Imam Haki Popo Pazana Pibir with Tagachuri Nirwaki Pium the Krayada Vadagi Yingiri Pure Punamagna Napi Naba Nukingeri Mangan Media Yam Line about Bidiam Wiri Koi studio the Plop Kobjaduna Poggi Kudong Saba was Pungedri Asamatam the Soidra Nomade Mayangi Pratnagi Opana Mangan Media studio the network of Dona about Torang Tokjabani Mayam the Mukanga message talking Bado I kitang mayam the sum up those again. Nahas in the proportion to Kani Hanubi, Hanubas in the Mang Legani, was it seen Nahas in the propong to begin Matamni Haina, Proviso Christian Equida Piri, a propong to Navida Mukta, Proviso Christiana, Nahas in Bupops, Nohaningi, Nahas Butaningi, Adana Equi, Punamakasi, Ibumaki, Tawangi, Asikum Laba, Lambis, the Puna Sanction Minadana, Ibumaki, Nungsibiki Wapawa said. Satuna quick post to see have a singer singing message. So she, I be being visible YouTube Tama di Zoom the Yabri Punomapo, Amukana, Nobukumaka Sham the Purum Zabolana, Mayam Punamutegi kind of Nabidai, Nizage, Abi Kraba, you be Kramakudim is shown a board